Chingda operation toubada khudong kaya chade Phakhibasing kannaba hotnari CM makhan khulda chatuna awaba nanglabasing unakre kuki khulga thangnana leiriba konsa khulgi khunjasing na lanjena danu leiriba makhan village ta chief minister yumnam khyamchan nagagi MLA singa loina na chatuna awaba taraba nagagi miyamga unakre kangpokpi district ki leilon baiphaida makoi 19 phajiluraba matung nupi angang sing 12 thadoraklaga nupa taruk na haujuk phawa thiba khangdana leiriba awaba nanglaba imung manunggi miyu sing aduga chief minister yumnam khyamchan ga unadunu wari sanaki thiba khangdana leiriba makoi taruki imung manunggi miyu singna chief minister da rescue tobinaba kayar khana haijaki kongchat aduda deputy chief minister losi dikho MLA awangbo niumai laisio kaising janghemlung pamai rammuiba j kumosa khasim basum amasung haikham dingona sarugyaki pawmising hangbo wahang amagi pakhum piraduna CM na hai security force singna paksana chinggi asukpa umang singda operation tobaga tampak lamdo operation tobaga khenaba yamna lei chinggi asukpa mafam oibanina operation tobada su khudong chadaba kayamarum bayuk nei lengang na angamba thakto honaduna thiba khangdana leiriba makoi taruk kannana hotnari misam phajin khibagi matangda miyamgi thamoida phawriba nungnangba pumnamak lengak na chap chana khangi athubu matamda phajin kraba miyosing adugi khongol linaba mathau taba thabak thorum sing leptana paikhali hauju phawagi oina naga taruk phabada chenabani haina singnaba miyoi mari phare konsa khulgi simol chawangli koba amana paumi sing da hai makhan khulda konsa khulgi miyo sing kaya lanjena dunu leiri mangkraba miyo taruki imung manunggi miyo singna chief minister unaduna phajilaga thamliba sing kanbina ba haijaki amasung miyo iba khunagi mayok ta thabak tawriba kuki terrorist sing aduki mathakta logi oiba thabak lokhat piyu haina taksinki chief minister na makhan baptist church ta hangliba relief camp ta leiba konsa khulgi naga nupi amadi angang sing unaki ITP sing na thengnariba khudong chadba kharadang oirabasu koganabagi pandamda chief minister na nomagi tangai fadana sangdaba yadaba polam singyan thoki hauji relief camp aduda miyoi 35 leiri chief minister na village community hall gi phibam yengsin khibaga loinana local authority amadi khulgi luchingba singa wari sanaduna mathau tarakpa matamda IDP sing lehenabagi matangda khana nainaki